ngasi numidang waramda phone ki pawsia sing da yaw I paw sing Manipur Circle News na miyam da pawdamjari ahan bada pawzel news service da gawena lakwachari National Highway 37 Impal Ziri Lambi Faonadri Ziri dagi thorokpa IOC gi tanker ama lokhada tasinkhre haukiba numit kharani asida awang nongpok lamdam da akhak araw yawna akan mamong da surakhiba nong na maram oiraga landslide toktuna National Highway 37 Impal Ziri bangbi lambi nungdalal mafada nungjaw yawna ngaihak leitana kintarakpadagi lambi asi phawna bangamdana leiri talak asida ngasi Ziribamdagi Imphal tamna thorokpa IOC gi thao puba tanker ama barak tural mapalgi lokhada tasinkhre hairi Ziribamdagi Imphal tamna thorokpa tanker yawna tungan ba polam sing puba truck chamyangkhai hena panduna leiri state asida hojik singa masung tampaki tungan ba mafam singda landslide amati ising south thoktuna miyamna sauna awaba mayoknari Manipur tampaki Imphal Nambul Turel yauna maru oiba turel singi ising imai khara hantarak labaso turel torban kaibadagi sokhan khiba yum yauna sauna amanga ta thokiba adugi awaba mayoknari hojik Imphal iski tungan ba mafam singda thokliba isaw asigi awaba ka hena mayoknari isaw asida yum kaya chen thakhiba amadi sokhan khiba adugi awaba miyamna mayoknari isaw mayoknari ba miyamgi mating su tungan ba maikai dagi leptana pangli amoromda ngasi singi tungan ba mafam singda nong kanna su khibagi paw leiri loina na Churasanpurgi Mizoram faunari ba National Highway gi guite rota chaona sing ningkhairakpadagi lambi asi fauna khidre hairi US ta leiba India macha singdagi Trump government na tax khongbat kadori US ta leiba India macha singki yamna thamoi sokningai oiba khongthang ama oina Donald Trump government na mamang da amukta tawkhidriba mawongda India macha singna US tagi India da makhoina tanjaba paisa sing thaba matamda achoba tax lauragani haina lauthokre hoji phawbagi oinadi US ta leiriba India macha singdagi Donald Trump government na India da paisa thaba matamda tax khongatpa leitri mamangdadi US ki anoba khongthang asi lauthoktrigai India macha singna US ta thamduna makhoina taliba senpham India da leiba mayumda thaba matamda tonganba tax ama phawba laukhiba leitri adubo Trump gi administration asina anoba khongthang oina tax lauragani haina lauthokre Trump government asina US ta leiriba India macha singda yengliba mityeng asi India amadi US ka leinariba mari asi kaya yamna fariba ge haiba adu mayak sengna takle haina agency singna report tori amoromda hiram asiga mari leinana US House of Representatives na hanakta pass tawkhipa bill 1 week beautiful bill asigi provision na hairibadi US ta leiba nani US citizens singna US tagi sel thaba matamda excise tax oina thariba senpham adudagi sada 3.5 tax logani bill asi mamangda pinarakhiba sada manga lobagi proposal gi makha tarakpani US House of Representatives na pass tawkhiba bill asina Indian expatriate NRI sing amadi India dagi changlakpa atopa migrant singna India da leiba makhoigi imung manungda sel thaba matamda tax khongbatkani tabada nungnang masing phongdoknarakre 1 week beautiful bill asi mathang sahi ke January amadagi sanaba hauba yana leire haina paw asina makha tari World Bank gi piba data amagi matung ina 2024 da Indiana US ta leiba India macha singdagi tharakpa senpham asi chawrakna $118 billion ni hairi aduga the Global Trade Research Initiative GDIR na US na pass tawkhraba 1 week beautiful bill asina Indiana sahi khudingi phangduna lakpa remittance asi sada taradagina taramanga fawba handarakpa yai hairi aduga Indiana bill asi ek oina sanarakpa matamda mangjaba asi sahi amada $39 billion oiba yai haina panari